ꯂꯟꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯕ ꯇꯥꯏꯕꯪꯆꯥ ꯀꯌꯥꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯋꯥꯔꯛꯂ ꯃꯇꯝꯗꯗ ꯊꯥꯕꯜꯒꯤ ꯃꯒꯨꯜꯁꯨ ꯈꯪꯕꯅꯤ꯫ ꯑꯁꯤꯛꯄꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤꯁꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯊꯦꯡꯕꯗ ꯊꯣꯛꯄ ꯊꯥꯕꯜꯕꯨ ꯌꯦꯡꯂꯤ꯫ ꯊꯥꯕꯜꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯄꯣꯛꯄꯒꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ꯫ ꯃꯤꯡꯁꯨ ꯊꯥꯅꯤꯜꯅ ꯊꯣꯟꯖꯤꯜꯂꯤ, ꯅꯩꯔꯤ ꯀꯩꯅꯣ꯫ ꯊꯥꯕꯜꯗꯒꯤ ꯑꯩꯅꯕꯨ ꯍꯦꯟꯅ ꯐꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯐꯖꯕꯒꯤ ꯋꯥꯁꯤꯅ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯩꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯝꯃꯗꯤ ꯈꯔꯁꯨ ꯐꯗꯣꯛꯏ꯫ ꯑꯁꯨꯛ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯍꯟꯅꯕ꯫ ꯏꯁꯣꯔ, ꯅꯪ ꯐꯠꯇꯤ ꯐꯠꯇꯦꯅ ꯑꯩꯁꯤ ꯀꯩꯗꯧ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯍꯜꯂꯤꯅꯣ? ꯇꯜꯂꯤ, ꯕꯤꯠ ꯌꯥꯝ ꯂꯩꯖꯗꯦ꯫ ꯀꯥꯟꯅꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯄꯦꯟꯅ ꯐꯣꯡꯗꯣꯛꯂꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯆꯂꯥꯝꯕꯅ ꯈꯨꯠꯂꯥꯏ ꯇꯝꯕꯒꯤ ꯍꯧꯗꯣꯛꯄ ꯂꯥꯛꯑꯅꯤ꯫ ꯇꯨꯝꯍꯧꯔꯒꯦ꯫ ꯊꯥꯅꯤꯜꯗꯨ ꯋꯥ ꯉꯥꯡꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯈꯨꯠꯂꯥꯏ ꯇꯝꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯃꯣꯃꯣꯟꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯧꯅ ꯌꯦꯡꯉꯛꯏꯁꯤꯕꯣ? ꯌꯦꯡꯁꯤꯜꯂꯛꯀꯅꯨ, ꯏꯀꯥꯏꯒꯦ ꯇꯧꯏ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔ, ꯀꯗꯣꯝꯗ ꯆꯠꯄꯤꯗꯣꯏꯗꯨꯕꯨ? ꯁꯣꯝꯗ ꯏꯅꯤꯡꯊꯧꯅ ꯋꯥ ꯑꯔꯨꯕ ꯑꯃꯒꯤ ꯈꯟꯅꯅꯕ ꯀꯧꯔꯤ, ꯆꯠꯁꯤꯗꯣ꯫ ꯋꯥ ꯑꯔꯨꯕ ꯑꯃꯃꯨꯛ ꯈꯟꯅꯁꯤꯜꯂꯛꯇꯧꯔꯕ? ꯑꯁ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤꯕ ꯃꯪꯗ ꯊꯤ ꯎꯔꯝꯃꯦꯕ, ꯗꯥꯎ ꯑꯃ ꯌꯥꯔꯣꯏꯕ꯫ ꯃꯣꯏ ꯁꯤꯒꯨꯝꯕ ꯀꯣꯅꯨꯡꯒꯤ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯎꯖꯔꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ꯫ ꯃꯊꯟꯗ ꯏꯁꯧ ꯂꯥꯡꯂꯒ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯀꯩ ꯊꯕꯛꯀꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ? ꯏꯄꯥꯒꯤ ꯊꯥꯅꯤꯜ, ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯛ ꯈꯪꯉꯨ꯫ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯔꯤ ꯂꯨꯍꯣꯡꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯔꯤꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯕꯁꯤꯗꯤ ꯈꯔꯗꯤ ꯄꯦꯟꯗꯦꯗ꯫ ꯃꯍꯥꯔꯥꯅꯤꯅ, ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯋꯥ ꯌꯥꯝꯅ ꯄꯦꯠꯀꯅꯨ꯫ ꯃꯥꯡꯖꯧꯅꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯁꯨ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯤꯕ ꯇꯧꯔꯣꯏꯗ꯭ꯔꯣ? ꯅꯪ ꯇꯧꯕ ꯑꯃ ꯏꯁꯥꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯉꯤ, ꯑꯗꯨꯅ ꯑꯁꯨꯝꯕ ꯁꯥꯔꯛꯀꯅꯨ꯫ ꯅꯤꯡꯊꯤꯒ ꯄꯨꯟꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯨꯁꯨ꯫ ꯅꯤꯡꯊꯤꯌ, ꯆꯠꯂꯨ, ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯣ꯫ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯅꯤꯡꯊꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯅ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯣ? ꯊꯣꯛꯂꯒꯦ꯫ ꯊꯣꯛꯑꯁꯤ, ꯂꯥꯛꯑꯣ ꯁꯣꯝꯗ꯫ ꯕꯤꯠꯀꯗꯤ ꯂꯣꯏ ꯄꯤꯇꯤ ꯏꯁꯩꯗ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗ ꯈꯣꯡ ꯂꯝꯕꯤ ꯁꯥꯗꯨꯅ ꯄꯣꯊꯥꯐꯝ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯊꯥꯅꯤꯜ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯕ ꯌꯥꯗꯕꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯍꯣꯏ, ꯅꯨꯄꯤ ꯅꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯐꯅ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯗꯦ ꯁꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ꯫ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯒꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯣꯏꯕ꯭ꯔꯅ ꯈꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯂꯩꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯣꯡꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯑꯩ ꯌꯦꯠꯂꯣꯏ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯣ? ꯏꯁꯥ ꯏꯊꯟꯇ ꯁꯦꯟꯅꯖꯐꯥꯎ ꯉꯝꯗꯦ, ꯅꯨꯡꯁꯤꯕ ꯅꯨꯄꯤꯒ ꯊꯝꯕ ꯉꯝꯖꯗꯦ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯉꯒ ꯅꯪꯕꯨ ꯑꯩ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯗꯤ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝ ꯈꯔꯗꯨ ꯃꯈꯨꯠꯅ ꯐꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯐꯠ ꯐꯠꯀ ꯈꯠꯆꯤꯜꯂꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯤ꯫ ꯑꯗꯣ ꯃꯉꯥꯎ ꯌꯥꯝ ꯊꯤꯒꯟꯕ ꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯗꯤ ꯋꯥꯈꯜ ꯇꯥꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤꯗ꯫ ꯑꯩꯗꯤ ꯑꯗꯨꯝ ꯉꯥꯎꯏ꯫ ꯅꯪ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯂꯨꯍꯣꯡꯕ ꯌꯥꯗꯦꯅ ꯍꯥꯏꯔꯣ꯫ ꯑꯗꯣ ꯅꯪ ꯐꯝꯃꯨꯈꯣꯀꯣ, ꯑꯩ ꯈꯨꯠꯂꯥꯏ ꯇꯝꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯤ꯫ ꯆꯠꯂꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ꯫ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ꯫ ꯃꯥꯟ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈꯤꯅꯦ꯫
ꯃꯁꯛꯁꯤꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯩꯅꯤ ꯀꯥꯏꯅ ꯄꯛꯇꯤ ꯄꯛꯇꯅ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯉꯝꯗꯧ ꯂꯩꯔꯕꯅꯤꯗ ꯏꯄꯥ ꯅꯤꯡꯊꯧꯗꯒꯤꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯃꯤꯗꯨꯕꯨ ꯑꯩꯁꯨ ꯏꯃꯥꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯤꯡꯊꯤ ꯃꯣꯟꯗꯥ ꯑꯃꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯊꯥꯅꯤꯜꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯆꯂꯥꯝꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯆꯂꯥꯝꯕ ꯅꯪꯗꯤ ꯀꯩꯗꯧꯏꯕ ꯑꯩꯅꯗꯤ ꯈꯨꯠꯂꯥꯏ ꯇꯝꯕ ꯅꯪꯍꯧꯔꯣꯏꯅ ꯍꯣꯠꯅ ꯆꯦꯜꯂꯛꯏꯗꯨꯒ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯐꯤꯒ ꯁꯨꯗꯔ ꯂꯩꯔꯝꯃꯤꯅꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯒ ꯅꯣꯏ ꯅꯄꯥꯗꯨ ꯈꯨꯠꯂꯥꯏ ꯇꯝꯃꯣꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯏꯅ ꯏ ꯀꯥꯕꯅꯦ ꯀꯔꯝꯅꯔꯁꯨ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯗꯦꯕ ꯋꯥꯔꯤꯁꯤ ꯐꯖꯔꯤꯅꯦ ꯅꯪꯅ ꯅꯨꯄꯤ ꯀꯥꯏꯅꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯝ ꯑꯦ ꯅꯪꯒꯤꯔꯣ ꯑꯩꯁꯦ ꯀꯩꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯣꯏꯁꯤꯕꯣ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯑꯗꯨꯝ ꯁꯣꯟꯖꯕ ꯏꯇꯥꯎꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯦꯅꯦ ꯍꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯗꯤ ꯑꯗꯨꯝ ꯇꯥꯡꯕꯤꯗꯦ ꯂꯛꯅꯗꯧꯒꯤ ꯀꯔꯤꯝꯅꯗꯧꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯗꯨꯗ ꯃꯥꯡ ꯊꯥ ꯂꯩꯌꯦꯗꯣ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯨꯄꯥꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯁꯦ ꯄꯥꯝꯗꯈꯩ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯅꯤꯡꯉꯤꯗꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯊꯥꯁꯨ ꯁꯥꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯁꯨ ꯏꯇꯨ ꯏꯆꯥ ꯊꯥꯛꯅꯕ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯃ ꯑꯩꯅ ꯄꯨꯗꯣꯏꯅꯤ ꯑꯗꯨꯒ ꯂꯥꯟ ꯇꯧꯔꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯇꯕꯁꯨ ꯌꯥꯗꯦ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯥꯀꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯕꯅ ꯐꯩ ꯁꯤꯌꯥ ꯋꯥꯈꯜꯗꯤ ꯅꯪꯁꯨ ꯌꯥꯔꯤꯅꯦ ꯍꯥ ꯀꯥꯟꯅꯗꯕꯗꯤ ꯀꯣꯛ ꯊꯥꯗꯔꯤꯅꯤ ꯀꯥꯏꯅ ꯌꯦꯡꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯕꯒ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏꯗ꯭ꯔꯕ ꯍꯩꯅꯗꯦ ꯃꯁꯛꯁꯤꯒ ꯇꯥꯅꯤꯡꯗ ꯋꯥꯡꯗꯦ ꯉꯥꯡꯗꯅ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯀꯣ ꯅꯪ ꯄꯨꯟꯗꯧ ꯀꯤꯁꯤꯜꯂꯦ ꯑꯋꯣꯏꯕ ꯑꯩꯅ ꯆꯪꯖꯈ꯭ꯔꯒꯦ ꯍꯌꯦꯡꯗꯒꯤ ꯈꯨꯠꯂꯥꯏ ꯇꯝꯕꯒ ꯂꯥꯛꯄꯤꯔꯅꯨ ꯏꯕꯣ ꯅꯪꯁꯦ ꯁꯨꯝ ꯆꯤꯡꯅꯔꯦ ꯆꯪꯉꯦꯀꯣ ꯂꯩꯍꯧꯔꯣ ꯑꯗꯥꯏ ꯂꯩꯍꯧꯔꯣ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯈꯜ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯅꯪ ꯆꯂꯥꯝꯕꯅ ꯁꯨꯔꯤꯕ ꯐꯤꯗꯨ ꯊꯥꯅꯤꯜ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯁꯤꯜꯂꯝꯃꯒ ꯆꯪꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯁꯥꯎꯕ ꯈꯪꯖꯤꯜꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯅꯤꯡꯊꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯆꯪꯂꯛꯂꯒ ꯕꯣꯔ ꯄꯤꯅꯔꯤ ꯊꯥꯅꯤꯜ ꯃꯅꯥꯛꯇꯨꯗ ꯄꯥꯏꯕ ꯉꯝꯗꯕ ꯀꯨꯔꯥꯛ ꯑꯉꯧꯕ ꯑꯃ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯕꯨꯗ ꯊꯥꯅꯤꯜꯅ ꯃꯈꯣꯡ ꯑꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ ꯍꯥꯠꯇꯣꯛꯏ ꯑꯣꯏꯕꯁꯨ ꯉꯝꯗꯅ ꯑꯁꯨꯛ ꯋꯥꯅ ꯆꯠꯇꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯄꯁꯤꯅ ꯐꯔꯦ ꯂꯨꯍꯣꯡꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏ ꯀꯔꯛꯇꯅꯕ ꯄꯛꯂ ꯆꯦꯟꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯃꯊꯟꯇ ꯃꯔꯨ ꯁꯣꯜꯂꯤꯁꯤꯅ ꯏꯕꯥꯅꯤꯁꯦ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯧ ꯃꯥꯟꯗꯦꯗ ꯃꯥꯅ ꯈꯔ ꯄꯥꯝꯗ ꯑꯩꯅ ꯈꯔ ꯌꯦꯡꯅꯤꯡꯗ ꯄꯛꯀꯠꯇ ꯈꯠꯅꯔꯒ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯈꯤꯗꯧ ꯃꯥꯁꯤꯗꯤ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯂꯨꯍꯣꯡꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯤ ꯊꯥꯅꯤꯜꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ ꯊꯥꯅꯤꯜꯁꯨ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯅꯤꯡꯊꯤꯗ ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯐꯖꯕꯤꯁꯨ ꯁꯥꯔ ꯐꯝꯃꯤ ꯍꯟꯗꯣꯁꯤ ꯇꯨꯝꯒꯤ ꯅꯤꯡꯊꯤꯒꯗꯣ ꯏꯟꯊꯣꯛꯂꯒ ꯅꯥꯀꯟ ꯍꯤꯞꯊꯈ꯭ꯔꯦ ꯅꯤꯡꯊꯤ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯑꯁꯥꯎꯕ ꯈꯪꯖꯤꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯑꯩ ꯁꯥꯎꯕ ꯌꯥꯗꯦ ꯐꯩꯅ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯅꯥꯀꯟꯁꯤ ꯇꯨꯝꯕ ꯌꯥꯕꯗꯣ ꯑꯩ ꯌꯦꯟꯊꯣꯛꯂꯒ ꯇꯨꯝꯈꯤꯕꯅꯦꯕ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯁꯝꯗꯣ ꯐꯨꯗꯠꯀꯗꯧ ꯅꯤꯡꯊꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯊꯥꯅꯤꯜ ꯇꯨꯝꯊꯈ꯭ꯔꯦ ꯅꯤꯡꯊꯤꯁꯨ ꯏꯁꯧ ꯂꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯤꯡꯊꯤ ꯉꯟꯅ ꯍꯧꯒꯠꯆꯗꯨꯅ ꯃꯁꯥ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗꯨꯗ ꯃꯥꯒꯤ ꯁꯥꯡꯂ ꯃꯁꯝꯗꯨ ꯁꯦꯝꯂꯤ ꯐꯖꯔꯕ ꯆꯣꯜꯂꯕ ꯁꯅꯥꯒꯤ ꯐꯤꯖꯣꯜ ꯑꯃꯁꯨ ꯁꯦꯠꯂꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯝꯐꯥ ꯀꯌా ꯑꯃꯁꯨ ꯃꯁꯝꯗꯨꯗ ꯐꯥꯔꯤ ꯊꯥꯅꯤꯜ ꯌꯧꯍꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯁꯤꯗꯤ ꯇꯨꯝꯕꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯨꯝ ꯇꯧꯏꯗ ꯑꯩꯁ ꯀꯩꯅꯣ ꯈꯣꯟꯖꯦꯜꯁꯦ ꯀꯩꯅꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯅꯨꯄꯤꯗꯧꯅ ꯇꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯆꯦꯟꯊꯣꯔꯛꯏ ꯀꯥꯗꯣ ꯌꯥꯝꯅ ꯆꯥꯎꯈꯤꯕꯅ ꯅꯤꯡꯊꯤꯅꯗꯤ ꯇꯥꯔꯝꯗꯦ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯤꯡꯊꯤꯁꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯅꯤꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯊꯥꯅꯤꯜꯁꯨ ꯂꯥꯎꯈꯠꯂꯛꯏ ꯉꯥꯏꯍꯥꯛ ꯂꯥꯎꯔꯒ ꯑꯅꯤꯗꯨ ꯂꯦꯞꯄꯤ ꯅꯤꯡꯊꯤ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯈꯣꯡꯊꯥꯡꯒꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯆꯪꯂꯛꯏ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯆꯤꯜꯂꯤꯁꯦ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯊꯥꯅꯤꯜꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯕꯣ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ
masam sanglambadu pakhatna ningsir mangda sensili thanil zap yungduna ningsir mangdu leptu leikri ningthidi wakhalama tasadi kai loina torisi sibu airo ai na piolami saksi yam phase ado ai sidi pamdi kaino mangne mang si mang soi du oigani basi mangne mang sorry ngak lairaga makeup tholani mangne basi mangnati taibangni kaino ai ki nupa sino ngalakpada nupi olam li basi nang nahan kai nupa sasana soi du oiramgani ibani du hongbasida nangi aronbado aingonda khangan mo oiramgani ba yaro hosik mak nupa tu no olo aidi nupi ngata du hongbadi so angamoi ko taning de kap tawbaina kapti dugumana ga pesilakpi ga tawi kai tawisi ina nupi oina pukningena tan dum sonbuda isorna taningtadana asembagi nupi oila isa ai ko ngaure ai amta tuge soidadi yaro pirol motkani phamungdo ina turage hando ai si ko kaina tawrabani ningthi ka to khasik inthoklaga pizol ka to isau sau khai sro singlaga phamungdo tu sengkhri ningthi su tapna sanglatlaga nakanuda phamthare nupi oiningena isorna toini sabana pa oiri nangse asidi bordo thungabani na harawri natra aigi maidi kaisu yengdabane ba nangna pamba khak tawba sagi khanbani nang ningthia nang khatna bayam harokhino sibu anya thawai gi tawbro ha nupi oininge harasu kaisu oithoroi dabani na nungtigi sum sojabagi wan hausikti ai manga chak manat sidagi thokraga mayam sina ai saksu khangaro ipaning thawnasu ai hangnaga kamai khumba lebak miyam sigi mamangdana kamai khumba ai koksi pokai dore hando ai koksi pokai rakpadane nangona pani hando ai di thasabasu ngamde nahan kai nupa saraga leiba yam ma thasajaga to matang sida nangna thajanaba mu tawraga leikhi tare chalo nangi pirol phajabaga leibra khara puthoro phajabam khalaga setki somga se nangi do adumaina amta phajan sembiyu ka munung sida ai silaka oiraroi mapan thoklaga thoklaba mai lakchar sani ai di mapan thokpa ngamoi mayamangda kai haina khumdorige chokka ngamaroi ai ima ai nupa si nupi oiram ya nupa si nupi olami ma ai matha yam san astanza sida pena phungdok tanang lei nang nungai chududagi ai ne nungai chi khangabo law amta kiro lawba kamai tawraga nupa on sigena chalama gamda tanaru law se khara phajana kiroba nongondagi phajabi henaba samga se amta phajana sim mana mingsel mangduda phamlaga mamaiga du on da ye ningthi bit leitana masam ka du sembiri angang masugi phajaba chola phizol du sesenba loiraga mathanta mingsel mangduda ruruga umli ningthi di nakal du da hainadanaga yengi sakta hasikasu nupa onna wa tanarugi kain kasai gi misol du yengda tumsin khrani nupi oibado pamadi pami dum hayu aine isagi konung dan jakhige Rajkumar nupi sabi oina konung sida ngaina naning tamna haihumda leijau tungai khijeda noi konung da halaga karam nupa dabu nayum pange haino ha anirak dong buka do yam pamjabro ayema leina yar thosilo mina ayanga su aying dawgalaga aruba thamang sakhren haijila loi yani soidana thajabiran ni mayam yani ai tok toge lao ai nai buda nangna phaja tawro ngai ko kadai do jatoise ipaning thaugi manaktani kai nakoigi pasu leram khini wa hana melongjadi aigi sak phajabasida ningthau namu ngausilak tuini khangabo lao thanilna ningthi do lakta singlaga ka jagi thoklai konongi miyam duna makhoi ani da munna munna yenglai thanildi mayam du da michi bu khajan bo masambu haijan bo tawi ningthi di kaibana mamai ga do makhutuna haipe ka khanjani makhoi ani du ningthogi darbar da sanglai maharani na imau nupia kanano nangi nakanda lepliba nupi masadu na thanil nupi masad nang halmana mali saksi ima maharani mase ima ye maharani aigi ming tha kai hainisi lei aigi ming thaza thabal dagi hena phajabi thaza ningthigi mamanabi Rajkumar Thanilgina thaina nungsinaramba chanajabi thaja ningthedu mamaidu kupakna pop laungnaga thajinchai Thanildi nukfet ka tawraga ningthida muk yeng mamada muk yeng tawi mapa ningthodi munna yengduna lei maharani
ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ? ꯏꯅꯤꯡꯊꯧ ꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯍꯩ ꯄꯤꯃꯆꯥ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯔꯛ ꯇꯥꯔꯛꯀꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯤ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯊꯣꯛꯑꯣꯏ. ꯔꯥꯖꯀꯨꯃꯥꯔꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯈ꯭ꯔꯕꯅꯤ. ꯀꯣꯅꯤꯡꯊꯤꯌꯥ, ꯍꯥꯏꯌꯨ ꯅꯪꯁꯨ. ꯈꯔ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯨꯕꯣ? ꯍꯥꯏꯌꯣꯃꯤ. ꯍꯣꯏ, ꯆꯠꯈ꯭ꯔꯦ. ꯈꯔ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯦ. ꯑꯔꯨꯕ ꯑꯣꯏꯕꯅ ꯏꯅꯤꯡꯊꯧꯒ ꯏꯃꯥꯒꯗꯁꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅ ꯍꯥꯏꯔꯝꯕꯅꯤ. ꯉꯁꯥꯏꯈꯩ ꯀꯥꯎꯊꯣꯛꯎꯔꯦ. ꯀꯔꯤ ꯍꯥꯏꯕ? ꯀꯔꯝꯕ ꯊꯕꯛ ꯑꯔꯨꯕꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯝꯗꯅ ꯆꯠꯂꯤꯕ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯟꯍꯜꯂꯛꯈꯤꯁꯅꯨ. ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯎꯁꯤꯠ ꯊꯑꯣꯏꯗꯕ. ꯅꯤꯡꯊꯤꯒꯤ ꯃꯄꯥꯅ ꯃꯔꯨꯞ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ. ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯑꯔꯨꯕ ꯊꯕꯛꯀꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯋꯥꯔꯁꯨ ꯋꯥꯅ ꯔꯥꯖꯀꯨꯃꯥꯔꯅ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔꯒ ꯃꯔꯣꯜ ꯍꯪꯉꯁꯤ. ꯌꯥꯔꯗꯤ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯒ ꯆꯦꯔꯣꯜ ꯊꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯍꯥꯔꯥꯅꯤꯅ, ꯏꯅꯤꯡꯊꯧ ꯑꯁꯥꯎꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯊꯕꯤꯀꯣ. ꯏꯆꯥꯅꯨꯄꯥꯅ ꯆꯦꯔꯣꯜ ꯊꯥꯔꯛꯄ ꯉꯥꯏꯔꯁꯤ. ꯅꯤꯡꯊꯤꯌꯥ, ꯅꯈꯣꯏꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ. ꯅꯤꯡꯊꯤꯗꯨ ꯊꯥꯅꯤꯜꯗ ꯃꯃꯤꯠꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯊꯥꯅꯤꯜꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯂꯦ. ꯍꯧꯖꯤꯛ ꯀꯩꯗꯧꯁꯦꯕ? ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯊꯥꯟꯈ꯭ꯔꯅꯤ. ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯥꯎꯔꯛꯄꯗ ꯊꯦꯝꯖꯅꯕꯁꯨ ꯂꯩꯔꯣꯏ. ꯅꯨꯡꯉꯥꯏꯗꯧꯔꯤꯕ. ꯁꯥꯎꯔꯁꯨ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ. ꯁꯤꯕꯨ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯔꯤꯔꯣ? ꯑꯩꯅ ꯃꯅꯨꯡꯗ ꯋꯥꯈꯜꯁꯦ ꯆꯥꯏꯊꯣꯛꯏꯕꯅꯤ. ꯃꯄꯥꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯂꯩꯕꯩ ꯋꯥꯅꯤ. ꯅꯨꯄꯥ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯤ ꯑꯣꯜꯂꯝꯕꯁꯤꯕꯨ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯅꯪꯕꯨ ꯅꯨꯄꯥ ꯑꯣꯏꯅꯤꯡꯗꯦ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯝꯕꯗꯤ ꯐꯅꯤꯅ ꯑꯗꯨꯝ ꯁꯣꯟꯖꯩꯗꯥꯏꯅꯦ. ꯍꯔꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯃꯅꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯤꯜ. ꯈꯪꯉꯝꯅꯤ ꯑꯩ, ꯈꯪꯉꯤ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕꯤꯗꯣ ꯇꯧꯔꯥꯅꯨ. ꯑꯩ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ. ꯅꯪꯁꯨ ꯀꯗꯥꯏꯅꯣꯃ ꯀꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯂꯨꯔꯣ. ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯛꯁꯤꯅ ꯍꯦꯟꯅ ꯐꯖꯩꯅꯦ. ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ, ꯃꯀꯣꯛꯁꯤꯗꯅꯦ ꯅꯨꯡꯉꯝ ꯄꯥꯏꯔ ꯁꯨꯗꯠꯄ. ꯁꯛꯁꯤꯒ ꯀꯥꯏꯅꯤ ꯀꯥꯏꯅ. ꯑꯩꯕꯨ ꯁꯛꯊꯤꯌꯦ ꯀꯥꯏꯅ. ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯕꯤꯔꯤꯁꯦ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯗꯤ ꯈꯪꯗ꯭ꯔꯤ. ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯂꯨꯍꯣꯡꯖꯒꯦꯅ ꯍꯥꯏꯅꯕ ꯂꯥꯛꯄꯗ ꯂꯨꯞꯂꯒ ꯈꯥꯡꯉꯤꯕꯅꯦ ꯑꯩꯁꯦ. ꯑꯗꯨꯒ ꯃꯥꯅ ꯎꯁꯤꯠꯇꯕꯤꯒ ꯇꯧꯔꯗꯅ. ꯀꯥꯟꯗꯦ. ꯂꯩꯀꯣꯜ ꯆꯠꯂꯒ ꯂꯩ ꯊꯥꯔꯨꯒꯦ. ꯁꯣꯝꯅ ꯊꯥꯅꯤꯜꯗꯨ ꯃꯈꯨꯠꯇꯨꯅ ꯐꯤꯖꯣꯜꯒꯗꯨ ꯈꯖꯤꯛ ꯄꯥꯏꯈꯠꯂꯒ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ. ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯃꯉꯛ ꯆꯦꯞꯊꯗꯨꯅ ꯊꯥꯅꯤꯜꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯆꯂꯥꯝꯕ, ꯍꯣꯏ ꯁꯣꯝꯗ ꯌꯦꯡꯉꯣ. ꯆꯂꯥꯝꯕ! ꯏꯁ, ꯌꯦꯡꯉꯛꯇꯕꯤꯒ ꯇꯧꯏ. ꯂꯥꯟꯃꯤ ꯑꯃꯅ, ꯋꯥ, ꯇ꯭ꯔꯦꯛ ꯂꯪꯉꯤꯍꯦ. ꯆꯂꯥꯝꯕ, ꯅꯪ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯟꯗꯛ ꯑꯅꯧꯕ ꯈꯪꯅꯕ꯭ꯔꯣ? ꯃꯁꯛꯁꯤꯗꯤ ꯉꯥꯎꯈꯤ ꯇꯧꯏꯍꯦ. ꯆꯂꯥꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥ ꯎꯕꯗ ꯃꯈꯨꯠꯀ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯗꯤꯒ ꯍꯥꯏꯐꯦꯠ ꯊꯤꯖꯤꯟꯒꯦꯒ ꯇꯧꯏ. ꯀꯅꯥꯅꯣ ꯁꯤꯕꯣ? ꯀꯣꯅꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯨ ꯃꯥꯟꯗꯦ. ꯃꯁꯛꯁꯤꯁꯨ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ. ꯁꯣꯝꯗ ꯂꯥꯛꯑꯣ, ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯦꯕ. ꯂꯥꯛꯑꯣ. ꯃꯃꯤꯠꯁꯤ ꯂꯥꯎꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯤꯅꯤ. ꯑꯩꯁꯦ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯃꯤꯗꯧꯅ. ꯑꯁ, ꯑꯩꯁꯤ ꯊꯥꯅꯤꯜꯗꯒꯤ ꯊꯥꯁꯨ ꯑꯣꯟꯈ꯭ꯔꯕꯅꯤ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯑꯣꯏꯖꯅꯤꯡꯗ꯭ꯔꯤ. ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ. ꯍꯦ ꯆꯂꯥꯝꯕ, ꯁꯤ ꯂꯥꯎꯗꯤ ꯀꯣꯛ ꯂꯥꯎꯗꯅ. ꯈꯪꯉꯤ. ꯃꯁꯛ ꯏꯐ ꯐꯖꯈꯩ ꯌꯥꯝ ꯐꯤꯡꯉꯤꯅꯤ ꯁꯤ ꯅꯨꯄꯤꯁꯦ. ꯅꯣꯏ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯅꯦ ꯑꯝꯇ ꯊꯣꯛꯈꯤꯒꯦ. ꯁꯦꯁ, ꯌꯥꯗꯦꯀꯣ ꯃꯤꯗꯤ. ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯤ ꯑꯃꯅ ꯏꯁꯧꯒ ꯂꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯇꯍꯥ ꯆꯠꯄꯤꯒ ꯇꯧꯏꯀꯣ. ꯑꯃꯅ, ꯆꯥꯛꯏꯗ. ꯑꯩꯈꯣꯏꯗꯤ ꯆꯂꯥꯝꯕꯗꯧꯅ ꯁꯛꯁꯨ ꯐꯖꯍꯧꯗ ꯊꯤꯔꯤ ꯃꯊꯛꯁꯤꯗ ꯀꯨꯆꯨꯅꯒ ꯃꯨꯁꯤꯜꯂꯦ. ꯌꯥꯗ꯭ꯔꯦꯗ. ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯧꯁꯦ, ꯀꯣꯏꯅꯁꯤꯟꯅꯕꯒꯤ ꯃꯇꯧꯁꯦ, ꯉꯁꯤ ꯎꯕꯗ ꯊꯃꯣꯏꯁꯦ ꯃꯩꯅ ꯆꯥꯛꯊꯦꯛꯄꯗꯧꯅ ꯄꯨꯡꯀꯥ ꯀꯥꯔꯦꯕ. ꯆꯂꯥꯝꯕꯗꯣ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯊꯥꯅꯤꯜꯅ ꯆꯂꯥꯝꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯔꯣꯝꯗ ꯆꯦꯟꯊꯣꯛꯈꯤ. ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯗꯨ ꯎꯕꯗ ꯂꯥꯎꯁꯤꯜꯂꯛꯄꯤꯒ ꯇꯧꯏ. ꯀꯣꯅꯨꯡ ꯋꯥꯡꯃ ꯈꯔ ꯆꯠꯂꯒ ꯂꯝꯕꯤ ꯃꯆꯥ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯌꯧꯕꯗ ꯊꯥꯅꯤꯜꯗꯨ ꯆꯦꯟꯕꯒ ꯂꯦꯞꯄꯒ ꯁꯣꯔꯒ ꯊꯕꯦꯠꯀ ꯍꯣꯜꯂꯤ. ꯆꯂꯥꯝꯕꯅ, ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯁꯛꯁꯨ ꯈꯪꯅꯗꯅ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯔꯒꯗꯤ ꯆꯤꯡꯏ. ꯃꯤꯍꯨꯜꯒꯁꯦ ꯃꯇꯧ ꯃꯔꯝ ꯈꯪꯗꯒꯤ ꯆꯣꯡꯏ. ꯆꯂꯥꯝꯕ, ꯀꯩ ꯅꯠꯇꯦ. ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ. ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯒ ꯅꯣꯏꯅꯤ ꯈꯛꯇꯅꯤ ꯈꯪꯗꯣꯏꯁꯦ. ꯀꯩꯗꯧꯔꯒꯦ? ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯃꯊꯥ ꯁꯥꯔꯤꯗꯨꯕꯨ ꯃꯤꯔꯣꯜꯂꯕꯣ? ꯅꯠꯇꯦ, ꯅꯨꯄꯥꯗꯣ ꯃꯥꯡꯈ꯭ꯔꯕꯕ? ꯊꯥꯅꯤꯜꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯂꯒ ꯆꯂꯥꯝꯕꯒꯤ ꯂꯨꯈꯝꯗꯨꯗꯒ ꯊꯥꯖꯤꯜꯂꯛꯏ. ꯈꯪꯕ꯭ꯔ ꯅꯪ? ꯑꯩꯁꯦ ꯂꯩꯁꯥꯕꯤꯔ? ꯍꯥ?
ꯅꯨꯄꯥꯏꯅꯕꯨ ꯀꯃꯥꯏ ꯃꯤ ꯑꯩꯗꯤꯕ ꯑꯩꯁꯤ ꯅꯨꯄꯤ ꯑꯣꯜꯂꯕꯅꯤ ꯄꯤꯛꯂꯤ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ ꯀꯃꯥꯏ ꯅꯨꯄꯤꯅꯣ ꯁꯤꯕꯨ ꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯀꯩꯅꯣ ꯃꯊꯟꯇꯒ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯁꯛ ꯐꯖꯕꯤ ꯈꯨꯠꯁꯦ ꯑꯝꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯣꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯈꯨꯗꯥꯡꯁꯦ ꯄꯥꯏꯕꯗ ꯋꯥꯗ꯭ꯔꯤꯕꯣ ꯁꯣꯝꯗꯩꯗꯤ ꯃꯤꯍꯨꯜ ꯆꯣꯡꯕꯗ ꯊꯃꯣꯏꯒꯁꯦ ꯃꯄꯥꯟꯗ ꯄꯥꯏꯊꯣꯔꯛꯇꯧꯔꯦ ꯊꯥꯅꯤꯜꯅ ꯆꯂꯥꯝꯕꯒꯤ ꯃꯈꯨꯠꯇꯨ ꯌꯥꯝ ꯇꯟꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯥꯟ ꯑꯁꯥꯡꯕꯗꯨꯗ ꯃꯈꯣꯡꯒ ꯌꯥꯟꯊꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯐꯝꯊꯈ꯭ꯔꯦ ꯆꯂꯥꯝꯕꯁꯨ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯅꯪꯕꯨ ꯀꯥꯏꯗꯦꯅꯣ ꯅꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯑꯩꯒꯁꯨ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯅꯪ ꯑꯩ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯅꯠꯇꯦ ꯊꯥꯅꯤꯜꯒ ꯈꯪꯅꯕ ꯑꯔꯣꯟꯕ ꯅꯨꯄꯤꯔꯣ ꯆꯂꯥꯝꯕ ꯑꯩ ꯊꯥꯅꯤꯜꯅꯤ ꯑꯩꯁꯦ ꯉꯔꯥꯡ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯅꯇꯥꯎꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯗꯤ ꯀꯣꯛ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯈꯤꯇ ꯄꯨꯊꯣꯔꯛ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯂꯥꯝꯕꯗꯣ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤ ꯁꯕꯥꯟꯗꯨꯗ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯪꯅꯣꯛ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯅꯪꯕꯨ ꯊꯥꯅꯤꯜꯅꯦꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯄꯨꯛꯂꯤꯒ ꯇꯠꯇꯧꯔꯦ ꯋꯥ ꯉꯥꯡꯈꯤꯅꯨꯀꯣ ꯑꯩ ꯄꯦꯟ ꯑꯝꯇ ꯅꯣꯛꯈꯤꯒꯦ ꯊꯥꯅꯤꯜ ꯂꯩꯌꯦ ꯊꯥꯅꯤꯜ ꯍꯥꯏꯕ ꯑꯣꯛꯇꯕ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤꯁꯦ ꯑꯩꯅꯗ ꯊꯥꯖꯤꯜꯂꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯒꯤ ꯊꯦꯝꯖꯤꯟꯍꯟꯗꯣꯏꯔꯕ ꯑꯩ ꯁꯤꯔꯦ ꯌꯥꯔꯦ ꯈꯔ ꯅꯣꯗꯤ ꯂꯦꯞꯄꯨ ꯍꯥꯏꯒ ꯁꯨꯝ ꯅꯣꯛ ꯂꯩ ꯆꯂꯥꯝꯕ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯍꯥ ꯁꯨꯝ ꯅꯣꯛꯑ ꯂꯩ ꯑꯗꯨꯏꯗꯤ ꯊꯤ ꯆꯞꯄꯨ ꯇꯥꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥꯗꯣ ꯊꯥꯅꯤꯜꯅ ꯉꯛꯊꯤ ꯆꯞꯂꯛꯄꯗꯨꯗ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯆꯠꯅꯈꯤ ꯍꯩ ꯌꯥꯔꯦ ꯊꯥꯗꯣꯛ ꯃꯤꯁꯤꯡꯁꯤꯅ ꯏꯕꯥꯏꯅ ꯂꯣꯏ ꯌꯦꯡ ꯂꯩ ꯃꯁꯤꯡꯒ ꯈꯨꯝꯃꯒ ꯆꯠꯅꯈ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯍꯩ ꯊꯥꯗꯣꯛꯗꯅ ꯏꯁ ꯈꯨꯠꯀ ꯀꯟꯊꯣꯛꯄꯤꯒ ꯇꯧꯏ ꯑꯣꯏ ꯅꯨꯄꯤꯅꯤꯅ ꯑꯩꯅ ꯁꯨꯝ ꯊꯥꯕꯤꯕꯩ ꯋꯥꯅꯤ ꯅꯪ ꯌꯥꯝ ꯑꯀꯟꯗꯤ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯥꯏꯗꯒꯤꯅꯣ ꯐꯖꯅ ꯍꯥꯏꯔꯣ ꯊꯥꯅꯤꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯉꯔꯥꯡ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯁꯤ ꯂꯩꯍꯧꯔꯕꯣ ꯑꯩ ꯊꯥꯅꯤꯜꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯁꯤ ꯂꯩ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧ ꯀꯥ ꯃꯅꯨꯡ ꯂꯩꯗꯣꯏꯅꯣ ꯑꯩꯅꯦ ꯍꯥꯏꯕ ꯑꯩ ꯆꯂꯥꯝꯕꯗꯣ ꯃꯅꯥꯒ ꯃꯦꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯜ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯤ ꯈꯨꯗꯥꯡꯒꯤ ꯐꯨꯔꯤꯠꯇꯨ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠꯀꯤ ꯗꯥꯛꯐꯝꯗꯨ ꯌꯦꯡꯍꯜꯂꯤ ꯌꯦꯡꯉꯨ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯥ ꯁꯤ ꯌꯦꯡꯉꯨ 이반이는 굴라이 땀마다 낭랭은 소이브 사라가 탕 린질라 기부도 누가 또 콩도 있으여 아이네 바사라가 우가보다 우득이 따라가 깰라키버기 조나 용기버이도 영 거이누시디 타닐도 따보다 검싱도가 짝만해 능 아시무기 타닐로 가이 타닐 마네 아이 낭기나 따오 타닐 영 나마나 비시누시자 tum hogolakpada nupi walam ai mangas manar chalamba ai kok ngau ai swaida amta wan tharkisi amta ngakpiusi asa aina de krino ngatu kating du torokan nangise ai goina ngaukhalaga dor panabu kamai nupi oli natraga nangna nupi yam oijaning baduda isora tabi bagi oi leisa isor hais ai kaidom ising lei oiram moitra de khangni ngarang ne ꯑꯩꯅ ꯀꯨꯔꯥꯛ ꯑꯉꯧꯕ ꯑꯃ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯗꯨ ꯄꯥꯏꯕ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯀꯨꯔꯥꯛꯇꯣ ꯑꯉꯧꯕ ꯃꯆꯨꯅꯤ ꯃꯔꯤꯛ ꯀꯥꯞꯄꯤ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯤ ꯆꯂꯥꯝꯕ ꯏꯕꯥꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯝꯇ ꯆꯠꯂꯨꯁꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯐꯝ ꯃꯌꯥꯝꯗ ꯆꯠꯂꯒ ꯑꯝꯇ ꯅꯤꯖꯔꯨꯁꯤ ꯊꯥꯅꯤꯜ ꯑꯩ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯅꯣꯏ ꯅꯄꯥ ꯇꯧꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤꯔꯣ ꯍꯥꯏꯕꯅꯤꯗ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗ ꯑꯣꯏꯔꯁꯨ ꯀꯩꯗꯧꯕꯒꯤ ꯃꯊꯥ ꯁꯥꯔꯤ ꯑꯗꯨꯋꯥꯏꯗꯨꯝ ꯂꯩꯔꯣ ꯀꯩ ꯑꯩꯒꯤꯁꯨ ꯀꯣꯏꯅꯕ ꯌꯥꯅꯕ ꯊꯥꯅꯤꯜꯅ ꯆꯂꯥꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨ ꯃꯁꯥ ꯌꯥꯝ ꯀꯔꯦꯝꯅꯔꯗꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯄꯣꯛꯄꯗꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯑꯈꯪ ꯐꯥꯔꯒ ꯅꯨꯄꯤ ꯊꯤꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯣꯜꯂꯒ ꯂꯩꯔꯝꯃꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯁꯒꯣꯜ ꯇꯣꯡꯉꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯁꯤ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣꯁꯤ ꯍꯧꯒꯠꯂꯣ ꯆꯂꯥꯝꯕꯒꯤ ꯃꯈꯨꯠꯇꯨ ꯊꯥꯅꯤꯜꯅ ꯄꯥꯏꯔꯒ ꯆꯤꯡꯏ ꯊꯣꯡꯉꯥꯛꯄ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ ꯆꯂꯥꯝꯕꯁꯨ ꯋꯥꯈꯜꯗ ꯇꯥꯖꯗꯦ ꯊꯥꯅꯤꯜꯒ ꯀꯨꯏꯅ ꯄꯨꯜꯂꯛꯄꯅ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯔꯛꯄꯗꯨꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯊꯥꯅꯤꯜꯅ ꯍꯥꯏꯕ ꯊꯥꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯅꯤꯜꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯐꯖꯕꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗꯦ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯞꯄꯒ ꯍꯥꯏꯖꯔꯁꯨ ꯑꯃꯥꯏꯕꯗꯨꯅ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯄꯅ ꯀꯣꯡꯒꯥꯏꯅꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜꯒ ꯆꯂꯥꯝꯕꯒꯗꯨ ꯀꯩꯊꯦꯜꯒꯤ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝꯒꯤ ꯂꯥꯡꯐꯝꯗꯨꯗ ꯆꯪꯂꯒ ꯌꯨꯒ ꯊꯛꯂꯤ ꯊꯥꯅꯤꯜꯗꯤ ꯈꯗꯥꯡꯒ ꯃꯦꯠꯇꯨꯅ ꯋꯥꯈꯜꯗ ꯃꯪꯂꯤ ꯆꯂꯥꯝꯕ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ
ꯊꯥꯖꯩ ꯑꯗꯣ ꯑꯃꯨꯛꯇꯤ ꯅꯪꯒꯤ ꯅꯁꯛ ꯐꯖꯃꯟꯕꯁꯤꯗ ꯇꯝꯗꯅ ꯀꯣꯏꯔꯁꯤꯔ ꯀꯥꯏꯗꯤ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯗꯧꯅꯤ ꯈꯛ ꯏꯁꯨꯗꯣ ꯈꯔ ꯍꯩꯔꯛꯑꯣ ꯇꯧꯔꯣꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯌꯨꯒ ꯊꯥꯗꯤ ꯐꯖꯔꯅꯤ ꯁꯦ ꯅꯪ ꯂꯣꯏ ꯊꯣꯛꯑꯣ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯀꯝꯗꯧꯕ ꯈꯪꯗꯦ ꯃꯥꯅ ꯃꯥꯏ ꯊꯣꯛꯄ ꯑꯩꯅ ꯏ ꯊꯣꯛꯄ ꯃꯥꯒꯤ ꯐꯕ ꯑꯃꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯏꯄꯥ ꯅꯤꯡꯊꯧꯗꯗꯤ ꯑꯩꯁꯦ ꯑꯥꯗ ꯊꯕꯛ ꯑꯃ ꯆꯠꯈꯤꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯒ ꯑꯩꯁꯤꯅ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯝ ꯊꯥꯖꯩ ꯃꯁꯥ ꯑꯣꯛꯇꯕꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯋꯥꯔꯤꯁꯦ ꯈꯔ ꯂꯩꯔꯗꯤ ꯏꯅꯤꯡꯊꯧꯅꯁꯨ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯨꯗ ꯃꯥꯏ ꯀꯦꯟꯖꯟꯖꯔꯁꯅꯤ ꯅꯄꯥꯅ ꯆꯥꯛ ꯀꯣꯏꯅꯔꯣ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯇꯥꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯃꯌꯥꯝ ꯉꯥꯡꯒꯅꯨ ꯑꯅꯤꯗꯨꯅ ꯈꯠꯅꯗꯅ ꯌꯨ ꯊꯛꯂꯤꯕꯗꯨ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯦꯡꯂꯒ ꯁꯤꯒꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯑꯣꯏꯅ ꯆꯠꯅꯕꯤꯒ ꯇꯧꯔꯤ ꯉꯁꯤ ꯏꯁꯤ ꯀꯥꯔꯛꯇꯅꯕ ꯌꯨ ꯆꯐꯨꯁꯤꯅ ꯅꯨꯄꯥꯁꯤ ꯊꯣꯝꯗꯠꯂ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯐꯥꯔꯤ ꯄꯨꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯌꯥꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯁꯦ ꯐꯖꯃꯜꯂꯦꯗꯅ ꯌꯦꯡꯉꯤꯅꯤ ꯀꯥꯏꯗꯒꯤ ꯁꯤꯗꯤ ꯁꯨꯝ ꯄꯥꯝꯁꯤꯜꯂꯦꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯥꯏꯒꯠꯅꯤꯡꯕ ꯐꯥꯎꯔꯦꯃꯤ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯄꯤꯔꯁꯅꯤ ꯌꯦꯡꯉꯨꯗꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯕꯥꯟꯁꯦ ꯄꯥꯝꯕꯣꯝꯗꯒ ꯃꯇ꯭ꯔꯪ ꯀꯥꯔꯤꯁꯦ ꯑꯩꯗꯤ ꯑꯁꯤꯒ ꯄꯨꯟꯅꯗꯣꯏ ꯁꯔꯨꯛ ꯇꯨꯝꯃ ꯂꯩꯖꯒꯦ ꯍꯦꯔꯥ ꯌꯥꯝꯅ ꯄꯥꯡꯗꯕ ꯇꯧꯔꯛꯀꯅꯨ ꯉꯁꯤ ꯐꯥꯎ ꯑꯩꯈꯣꯏꯅ ꯄꯨꯜꯂꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯒꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯃꯨꯟꯕꯗ ꯀꯤꯔꯒ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯁꯅꯥꯅꯤ ꯈꯜꯂꯒ ꯃꯨꯟꯕꯗꯤ ꯀꯔꯤ ꯇꯧꯃꯌꯥ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯧꯖꯤꯛꯇ ꯃꯨꯜꯂꯨꯔꯁꯤ ꯀꯩꯁꯨꯝ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯕꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯦꯍꯧꯕꯅ ꯐꯩ ꯍꯧꯒꯠꯅꯔꯣ ꯑꯩꯗꯤ ꯍꯧꯒꯠꯂꯦ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤꯡꯗꯨ ꯃꯍꯩ ꯍꯧꯒꯠꯅꯔꯛꯏ ꯆꯂꯥꯝꯕꯒ ꯊꯅꯤꯜꯒꯤ ꯃꯅꯥꯛꯇ ꯃꯔꯤ ꯆꯪꯂꯛꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯂꯤꯁꯥꯕꯤ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯪꯉꯤꯗꯣ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯅꯅꯥꯛꯇ ꯐꯝꯃꯤꯕ ꯌꯣꯠꯇꯨꯝ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗ ꯑꯣꯏꯒꯗ꯭ꯔꯣ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯃꯤꯡꯒ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯈꯔ ꯀꯧꯈꯤꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯆꯂꯥꯝꯕꯅ ꯃꯤꯅ ꯍꯪꯉꯤꯁꯦ ꯀꯣꯛ ꯈꯨꯝꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯅꯁꯛ ꯐꯖꯕꯗꯨ ꯍꯪꯉꯛꯏꯅꯤꯅ ꯀꯣꯛ ꯈꯟꯗꯣꯛ ꯅꯨꯄꯥ ꯑꯃꯅ ꯑꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯏꯅꯦ ꯅꯨꯄꯤꯁꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯁꯛ ꯐꯖꯔꯤ ꯃꯇꯤꯛ ꯁꯛ ꯌꯥꯝ ꯀꯥꯛꯏꯕꯣ ꯌꯥꯗꯦ ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯃꯤ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯆꯠꯈ꯭ꯔꯣ ꯃꯁꯛꯁꯤꯡꯗꯨꯒ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤꯅꯦ ꯁꯦꯈ꯭ꯔꯥꯛ ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯆꯠꯂꯣ ꯏꯁ ꯁꯤ ꯅꯨꯄꯤꯁꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯛꯁꯤꯅ ꯏꯪ ꯇꯞꯄꯤ ꯃꯥꯜꯂꯒ ꯏꯁꯧꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯗꯩꯕꯨ ꯍꯦꯜꯂꯤ ꯑꯃꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯁꯧ ꯈꯔ ꯂꯥꯡꯒ ꯄꯛꯆꯩꯗ ꯂꯥꯡꯒꯠꯂꯣ ꯏꯁꯧꯗꯣ ꯅꯁꯛꯇꯣ ꯁꯥꯎꯕꯅꯦꯅ ꯐꯖꯩ ꯍꯩ ꯀꯥꯟꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯅꯈꯣꯏ ꯈꯔ ꯅꯨꯄꯥꯁꯤ ꯐꯖꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯅ ꯊꯥꯅꯤꯜꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯥꯏꯔꯒ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯆꯂꯥꯝꯕꯗꯤ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯜ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯈꯣꯡꯒꯗ ꯐ꯭ꯔꯤꯡ ꯀꯥꯎꯏ ꯊꯥꯗꯣꯛ ꯑꯩ ꯐꯥꯒꯅꯨ ꯍꯦ ꯁꯥ ꯃꯥꯟꯕ ꯅꯨꯄꯥꯁꯤ ꯑꯩ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯆꯂꯥꯝꯕ ꯅꯣꯛꯇꯅ ꯂꯩꯔꯅꯨ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯕ ꯇꯥꯔꯦ ꯅꯇꯥꯎꯁꯦ ꯅꯨꯄꯥ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯏꯖꯠ ꯃꯥꯡꯕ ꯇꯥꯔꯦꯕ ꯁꯛ ꯊꯥꯒꯅꯨ ꯆꯂꯥꯝꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯅ ꯅꯪ ꯍꯧꯖꯤꯛ ꯄꯨꯝꯅ ꯌꯣꯠꯂꯨꯔꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯝꯇ ꯊꯥꯗꯣꯛꯑꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯅꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯅꯨꯄꯥꯁꯤꯡꯗꯨ ꯐꯥꯔꯝꯃꯒ ꯆꯞ ꯂꯦꯞꯂꯒ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯈꯪꯅꯣꯛꯀ ꯅꯣꯛꯊꯣꯔꯛꯏ ꯊꯥꯅꯤꯜꯗꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯣꯛ ꯆꯥꯛꯄꯩꯗꯨ ꯑꯣꯏꯔꯦ ꯆꯂꯥꯝꯕꯗꯨ ꯌꯨ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯏ ꯌꯨ ꯆꯐꯨꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯛꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯁ ꯃꯥꯏ ꯅꯨꯄꯥ ꯁꯥꯐꯕꯁꯤ ꯁꯥꯎꯔꯒ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯐꯨꯅꯈꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯆꯦꯟꯗꯣꯏꯔꯣ ꯆꯦꯟꯕꯗꯤ ꯁꯨꯛꯆꯦꯟ ꯆꯦꯜꯂꯣꯏ ꯃꯥꯅ ꯃꯁꯥ ꯐꯔꯁꯨ ꯑꯩꯈꯣꯏ ꯌꯥꯝꯃꯤꯁꯤꯗꯤ ꯅꯝꯖꯜꯂꯒ ꯏꯗ ꯐꯨꯗꯧꯅꯤ ꯅꯨꯄꯤꯗꯣ ꯑꯗꯨꯋꯥꯏꯗ ꯂꯥꯛꯇ ꯏꯟꯊꯣꯛꯈꯣ ꯅꯨꯄꯥꯁꯦ ꯂꯣꯏꯁꯤꯜꯂꯝꯁꯤ ꯅꯨꯄꯥ ꯑꯃꯅ ꯊꯥꯅꯤꯜꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯄꯗ ꯃꯈꯣꯡꯗꯒ ꯃꯔꯥꯏꯕꯛꯇ ꯁꯨꯖꯤꯜꯂꯤ ꯆꯂꯥꯝꯕꯗ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯑꯣꯝꯁꯤꯟꯈ꯭ꯔꯦ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯔꯕ ꯆꯂꯥꯝꯕꯅꯤ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯍꯩꯁꯤꯡꯅ ꯐꯨꯗꯔꯛꯏ ꯑꯩꯌꯣ ꯑꯁ ꯂꯥꯏꯕꯛꯁꯤ ꯀꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯅꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯅꯨꯄꯤ ꯐꯖꯕꯤ ꯑꯝꯇ ꯎꯕꯒ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯐꯥꯔꯒ ꯄꯨꯗꯧꯒꯦ ꯍꯥꯟꯅ ꯃꯥꯡ ꯊꯥꯏꯅꯦ ꯑꯩꯕꯨ ꯆꯂꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯈ꯭ꯔꯁꯤꯔꯥ
ꯍꯣꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯥꯏ ꯊꯣꯛ ꯇꯧꯖꯔꯨꯁꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯐꯨꯅꯕ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯒꯦ ꯍꯣꯏ ꯊꯥꯅꯤꯜ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯗꯨꯕꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯂꯥꯛꯑꯣ ꯏꯊꯟꯗ ꯀꯃꯥꯏꯅ ꯐꯨꯅꯧ ꯍꯥꯏꯗꯣ ꯑꯣꯝꯖꯤꯜꯂꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯆꯠꯀꯦ ꯇꯧꯔꯕ ꯊꯥꯅꯤꯜꯗꯨ ꯌꯥꯝ ꯇꯟꯅ ꯍꯟꯖꯤꯜꯂꯛꯏ ꯐꯤꯔꯣꯜꯒꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯆꯣꯡꯈꯠꯂꯒ ꯀꯥꯎꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯗꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯁꯝꯒꯗꯣ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯏ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯨꯗꯕ ꯍꯧꯔꯛꯏ ꯆꯂꯥꯝꯕ ꯃꯈꯣꯏꯅ ꯐꯨꯕꯗ ꯅꯨꯄꯥꯁꯤꯡꯗꯨ ꯆꯦꯟꯅꯕ ꯍꯣꯠꯅꯖꯩ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤꯅ ꯉꯥꯏꯈꯣ ꯆꯦꯟꯒꯤꯅꯣ ꯃꯁꯤ ꯌꯨ ꯆꯐꯨꯁꯤꯅ ꯃꯀꯣꯛꯁꯤ ꯊꯣꯝꯗꯠꯀꯦ ꯍꯥꯏ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯑꯩ ꯀꯣꯛ ꯀꯥꯏꯔꯦ ꯑꯣꯏꯃ ꯅꯆꯥ ꯁꯤꯗꯧꯔꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯃꯅ ꯅꯆꯥ ꯆꯕꯣꯠꯅꯕ ꯍꯨꯔꯥꯟꯕꯁꯤ ꯍꯥꯠꯈꯤꯗꯧꯔꯦ ꯍꯩ ꯏꯇꯥꯎ ꯂꯥꯎꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯁꯤꯒꯤ ꯃꯇꯥꯡ ꯁꯤꯔꯣꯗꯤ ꯌꯥꯔ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯦꯜꯂꯤꯍꯦ ꯊꯥꯅꯤꯜ ꯉꯥꯏꯈꯣ ꯆꯦꯟꯒꯤꯅꯣ ꯃꯁꯤꯗꯤ ꯇꯥꯟꯅꯔ ꯀꯥꯎꯒꯦ ꯍꯩ ꯌꯥ ꯗꯨꯁ ꯈꯪꯕ꯭ꯔ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯅꯤꯡꯈꯣꯗꯅ ꯊꯥꯅꯤꯜꯅ ꯀꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯇꯦꯛꯊꯣꯛꯂꯒ ꯇꯨꯈ꯭ꯔꯦ ꯆꯂꯥꯝꯕꯅ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯌꯥꯔꯦ ꯄꯨꯔꯅꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯐꯤꯡꯕꯗꯣ ꯇꯧꯔꯨꯅꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯎ ꯆꯠꯂꯧꯔꯁꯤ ꯄꯣꯠꯆꯩ ꯀꯥꯏꯔꯤ ꯃꯌꯥꯝꯁꯦ ꯁꯤꯡ ꯍꯥꯏꯔꯛꯀꯅꯤ ꯂꯥꯛꯑꯣ ꯆꯂꯥꯝꯕ ꯑꯩꯕꯨ ꯐꯥꯒꯅ ꯃꯤ ꯎꯁꯤꯠꯇꯕ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤꯡꯁꯦ ꯇꯞꯄꯦꯅ ꯐꯨꯗꯠꯀꯦ ꯑꯩ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯐꯨꯗꯣꯛꯀꯦꯕ ꯑꯩ ꯌꯥꯔꯦ ꯀꯣꯟꯅ ꯄꯨ ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯑꯝꯇ ꯌꯧꯔꯨꯈꯤꯁꯦ ꯆꯂꯥꯝꯕꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨꯅ ꯆꯦꯞꯊ ꯌꯦꯡꯅꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨ ꯂꯥꯛꯄꯗ ꯑꯅꯤꯗꯨꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯔꯦ ꯆꯂꯥꯝꯕꯅ ꯊꯥꯅꯤꯜ ꯅꯇꯨꯁꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯉꯥꯏ ꯂꯩꯔꯦꯍꯦ ꯂꯥꯎꯁꯤ ꯀꯨꯝꯗꯔꯛ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯩꯅꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯦ ꯏꯕꯥꯅꯤ ꯆꯠꯄꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯝꯗꯣꯏꯅꯦ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯣ ꯃꯥꯡ ꯊꯥꯔꯣ ꯑꯗꯨꯗꯤ ꯁꯛꯇ ꯍꯥꯟꯅ ꯏꯁꯤ ꯅꯍꯥꯟꯈꯩ ꯃꯥꯅ ꯅꯨꯄꯥ ꯁꯥꯔꯒ ꯂꯩꯕ ꯑꯩꯅ ꯈꯪꯉꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯒ ꯀꯣꯏꯕ ꯆꯠꯂꯨꯔꯤ ꯑꯣꯏꯔꯝꯃꯦꯕ ꯁꯣꯝꯗꯒꯁꯨ ꯂꯥꯛꯏ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯀꯦ ꯑꯦ ꯀꯥꯏꯗꯅ ꯆꯠꯀꯦ ꯇꯧꯏꯗꯣ ꯅꯤꯡꯊꯤ ꯑꯥꯏ ꯇꯥꯁꯤꯟꯗꯕꯤꯒꯤ ꯇꯧꯏ ꯅꯤꯡꯊꯤ ꯀꯩꯅꯣ ꯀꯣꯏꯐꯝ ꯊꯣꯛꯄ ꯀꯣꯏꯔꯨꯁꯨ ꯌꯥꯗ꯭ꯔꯣ ꯅꯤꯡꯁꯤꯡꯂꯛꯀꯅꯣ ꯑꯩꯒ ꯑꯝꯇ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒ ꯀꯣꯏꯕ ꯆꯠꯂꯨꯁꯨ ꯑꯩ ꯑꯩꯒ ꯆꯠꯄꯗꯤ ꯀꯣꯏꯕ ꯆꯠꯄꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯁꯤꯅ ꯆꯠꯂꯨꯁꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯆꯠꯄꯅꯤ ꯍꯥꯏꯖꯤꯟꯅꯔꯣ ꯑꯩꯅ ꯌꯥꯝ ꯊꯥꯖꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯩ ꯃꯥꯡꯍꯜꯂꯕꯅꯤ ꯃꯥꯅ ꯅꯨꯄꯥ ꯁꯥꯔꯒ ꯑꯩꯁꯤ ꯂꯨꯍꯣꯡꯕꯅꯦꯕ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯅ ꯅꯨꯄꯥ ꯁꯥꯏꯅ ꯌꯥꯝ ꯈꯪꯉꯕꯣ ꯍꯥ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯕ ꯑꯩꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯖꯥꯠꯅꯤ ꯈꯪꯉꯕ ꯀꯥꯟꯗꯦ ꯀꯣꯛꯁꯤ ꯈꯔ ꯅꯝꯃꯨ ꯂꯥꯛꯑꯣ ꯍꯩꯃ ꯂꯥꯛꯑꯣꯒ ꯊꯥꯅꯤꯜꯅ ꯅꯤꯡꯊꯤꯗꯨ ꯂꯥꯛꯅ ꯆꯦꯟꯈ꯭ꯔꯦ ꯆꯂꯥꯝꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯇꯧꯔꯤꯁꯤ ꯑꯃꯁꯤꯅ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯃꯅꯨꯡꯗꯗꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯀꯣꯛꯁꯤ ꯅꯝꯃꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯃꯇꯨꯁꯦ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯅꯨꯄꯅ ꯀꯥꯟꯅꯔꯦ ꯀꯥ ꯃꯅꯨꯡꯗ ꯏꯊꯟꯇ ꯅꯨꯡꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯤꯒ ꯊꯥꯅꯤꯜꯒꯗꯣ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯐꯝꯂꯤ ꯊꯥꯅꯤꯜꯗꯤ ꯊꯣꯛꯂꯤꯕ ꯊꯥꯕꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯖꯀꯨꯃꯥꯔ ꯅꯪꯁꯦ ꯑꯁꯦꯡꯕꯒꯤ ꯅꯨꯄꯥꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ꯭ꯔꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯌꯥꯔꯦ ꯍꯟꯖꯤꯟ ꯍꯪꯒꯅꯨ ꯊꯥꯖꯗꯕ ꯃꯤꯗ ꯑꯩꯕꯨ ꯊꯥꯖꯧꯅ ꯍꯟꯖꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯅ ꯈꯟꯅꯤꯡꯕ ꯍꯦꯛꯇ ꯑꯗꯨꯝ ꯈꯟ ꯑꯁ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯄꯥꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯀꯨꯏꯅꯣ ꯑꯩꯅ ꯂꯣꯠꯂꯒ ꯂꯩꯗꯣꯏꯁꯤꯕꯣ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯇꯜꯂꯗꯤ ꯅꯣꯏ ꯂꯩꯕꯥꯛꯇ ꯍꯟꯒꯦꯒ ꯍꯟꯈ꯭ꯔꯣ ꯀꯣꯟꯅ ꯑꯁꯦꯡꯕ ꯈꯪꯅꯔꯀꯥꯟꯗ ꯅꯪꯁꯨ ꯑꯃꯨꯛ ꯆꯦꯟꯅꯗꯣꯏ ꯁꯔꯨꯛ ꯆꯠꯂꯣ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯀꯩꯗꯧꯕꯒꯤꯕꯨ ꯍꯟꯗꯣꯛꯇꯣꯏꯅꯣ ꯔꯥꯖꯀꯨꯃꯥꯔꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏꯗꯕ ꯊꯕꯛꯅꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯅꯝꯗꯅ ꯊꯥꯖꯍꯜꯂꯒꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯂꯥꯝꯕꯅ ꯊꯥꯖꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯊꯥꯖꯗ꯭ꯔꯤꯅꯣ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜꯗꯨꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯗꯤ ꯆꯂꯥꯝꯕꯗꯨꯒ ꯑꯃꯨꯛ ꯂꯨꯍꯣꯡꯉꯨꯔꯒꯦꯔꯣ ꯅꯨꯄꯤꯁꯨ ꯑꯣꯜꯂꯕꯅꯤꯅ ꯀꯅꯥꯝꯇꯁꯨ ꯈꯪꯉꯔꯣꯏ ꯊꯥꯖꯅ ꯃꯁꯦ ꯅꯣꯏꯅ ꯂꯩꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ ꯊꯥꯅꯤꯜꯅ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯗ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩꯗꯨ ꯊꯥꯅꯤꯜꯒꯤ ꯃꯃꯥꯏ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗ ꯃꯈꯨꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯅꯤꯡꯊꯤꯗꯤ ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯊꯥꯅꯤꯜ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯥꯀꯟ ꯀꯨꯌꯦꯡ ꯌꯦꯡꯏ ꯇꯦꯟꯖꯩ ꯀꯥꯞꯂꯛꯂꯤꯕ ꯃꯤꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯀꯩꯅꯣ ꯃꯐꯝꯁꯤꯗ ꯀꯅꯥꯅꯣꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯏꯕꯥꯅꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯤ ꯂꯥꯛ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯅꯨꯄꯤꯅ ꯁꯟꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯗ
ꯀꯩꯅꯣ ꯌꯥꯝ ꯄꯥꯈꯠꯄꯤꯔꯛꯏꯁꯤꯅ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯁꯦ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯣ ꯇꯥꯅꯤꯡꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯅꯤ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯀꯥ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯝꯅꯥꯏꯕ ꯃꯀꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯃꯈꯣꯡꯒ ꯀꯔꯟ ꯆꯜꯂꯒ ꯐꯝꯗꯨ ꯂꯩꯔꯝꯃꯤ ꯊꯧꯕ ꯀꯝꯗꯧꯔꯦ ꯑꯩꯒꯤ ꯇꯦꯟꯖꯩꯗꯣ ꯀꯣꯅꯨꯡꯁꯤ ꯂꯩꯕ ꯊꯥꯖ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯐꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯅ ꯃꯐꯝ ꯈꯪꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡꯁꯤ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯆꯝꯕ ꯋꯥꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯊꯥꯖ ꯍꯥꯏꯕ ꯅꯨꯄꯤ ꯃꯥꯅ ꯍꯩꯁꯤꯡꯗꯅ ꯀꯌꯥꯝ ꯁꯤꯡꯅꯤ ꯍꯥꯏꯒꯦ ꯃꯇꯥꯡ ꯌꯦꯡꯂꯒ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯔꯣꯟꯕ ꯈꯔ ꯈꯪꯗꯣꯛꯂ ꯃꯇꯨꯡ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯤ ꯇꯥꯔꯛꯄ꯭ꯔꯥ ꯃꯗꯨꯃꯗꯤ ꯇꯥꯖꯔꯛꯇ꯭ꯔꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯆꯪꯁꯤꯜꯂꯨꯕꯁꯨ ꯌꯥꯗꯕꯅꯤꯅ ꯇꯥꯔꯛꯇ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗ ꯂꯥꯟꯃꯤ ꯆꯂꯥꯝꯕꯒ ꯊꯥꯖꯒ ꯂꯨꯍꯣꯡꯉꯨ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯇꯥꯍꯧꯏ ꯆꯂꯥꯝꯕꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯃꯥꯜꯂꯤ ꯃꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯆꯂꯥꯝꯕꯒ ꯃꯈꯣꯏꯅꯤ ꯁꯒꯣꯜ ꯇꯣꯡꯂꯒ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯁꯨ ꯎꯏ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯩꯔꯁꯨ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯐꯠꯇ ꯋꯥꯈꯜ ꯈꯜꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜꯗꯨ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯐꯤꯖꯣꯜꯗꯨ ꯃꯈꯨꯠꯇꯨꯅ ꯈꯔ ꯄꯥꯏꯈꯠꯂꯒ ꯆꯦꯜꯂꯛꯄꯅꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯌꯦꯡꯅꯔꯤ ꯊꯥꯅꯤꯜ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯏ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯑꯩ ꯉꯥꯎꯔꯤ ꯀꯣꯅꯨꯡꯁꯤꯗ ꯃꯥꯒꯨꯝꯅ ꯐꯖꯕꯤꯁꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯒꯨꯝꯕꯤ ꯑꯃꯇꯪ ꯐꯪꯖꯔꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ ꯑꯃꯅ ꯎꯃꯪꯒꯤ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯡꯅꯔꯣ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ ꯃꯤ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤꯁꯤꯗꯤ ꯂꯥꯟꯃꯤ ꯆꯂꯥꯝꯕꯒ ꯅꯨꯡꯁꯤꯅꯕꯗꯨꯕꯣ ꯇꯨ ꯃꯥꯅ ꯆꯦꯜꯂꯤꯁꯤꯁꯨ ꯈꯨꯠꯂꯥꯏ ꯇꯝꯐꯝ ꯂꯣꯝꯗꯅꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯎ ꯂꯩꯀꯣꯜꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯍꯣꯟꯗꯣꯛꯎꯁꯤ ꯃꯤꯅꯥꯏ ꯑꯩꯈꯣꯏꯅꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯐꯪꯕꯗꯤ ꯂꯥꯏꯔꯅ ꯅꯨꯄꯤ ꯐꯥꯎ ꯊꯤꯕ ꯈꯪꯉꯣꯏꯗꯧꯔꯤ ꯂꯥꯎ ꯁꯣꯝꯅ ꯊꯥꯅꯤꯜꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯊꯧꯕꯒ ꯊꯦꯡꯖꯤꯜꯂꯤ ꯊꯥꯅꯤꯜ ꯃꯈꯥꯗ ꯇꯨꯁꯤꯜꯂꯝꯃꯤ ꯊꯧꯕꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯊꯥꯅꯤꯜꯁꯨ ꯃꯈꯨꯠꯇꯨ ꯄꯤꯗꯨꯅ ꯆꯤꯡꯈꯠꯍꯜꯂꯤ ꯁꯣꯛꯄ꯭ꯔꯣ ꯑꯩ ꯎꯍꯧꯗꯕꯅꯤ ꯁꯥꯎꯅꯗꯦꯀꯣ ꯀꯩꯁꯨꯝ ꯁꯣꯛꯇꯦ ꯌꯥꯔꯅꯤ ꯑꯝꯇ ꯆꯠꯀꯦ ꯂꯝꯕꯤꯗ ꯆꯦꯜꯂꯤꯕꯗꯣ ꯉꯥꯏꯈꯣꯗꯅ ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯔꯤꯕꯗꯨꯕꯣ ꯀꯥꯏꯗꯅꯣ ꯑꯣ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇꯔꯣ ꯃꯥꯅꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯍꯟꯗꯣꯛ ꯉꯥꯏꯈꯣꯏꯒ ꯁꯨꯝ ꯆꯠꯅ ꯍꯣꯠꯅꯩꯁꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯔꯤꯕ ꯊꯥꯅꯤꯜꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯛꯏ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨ ꯅꯪꯅꯤ ꯑꯩꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯏ ꯃꯅꯥꯛꯇ ꯌꯥꯝ ꯆꯠꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯆꯂꯥꯝꯕꯒ ꯌꯦꯡꯅꯕꯗ ꯀꯩꯁꯨ ꯅꯣꯞꯇꯕꯅꯤꯗ ꯃꯥꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤꯅꯤꯅꯦ ꯁꯥꯎꯔꯨ ꯌꯥꯄꯣꯟꯇꯦꯕ ꯃꯁꯤꯒꯤ ꯊꯧꯕꯁꯤꯁꯨ ꯅꯨꯄꯤꯗꯤ ꯐꯖꯅ ꯆꯣꯞꯄꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯝꯃꯤꯔꯣ ꯄꯥꯝꯃꯁꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯤꯀꯣ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯆꯂꯥꯝꯕꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯧꯕꯅ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯂꯩꯕ ꯎꯕꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ ꯃꯇꯧꯗꯨꯗ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯆꯂꯥꯝꯕꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯑꯣꯏ ꯀꯩꯅꯣ ꯁꯤ ꯅꯪ ꯅꯈꯨꯠꯀ ꯐꯥꯔ ꯂꯩꯔꯝꯃꯤꯁꯤꯕꯣ ꯆꯣꯞꯄꯤꯅꯤꯗꯅ ꯑꯩꯁꯤ ꯅꯨꯄꯤꯅꯤꯅ ꯏꯔꯥꯡ ꯍꯧꯖꯤꯟꯒꯦ ꯇꯧꯔꯤꯕ ꯊꯧꯕꯅ ꯆꯂꯥꯝꯕ ꯊꯥꯖꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯈꯝꯕꯜꯂꯤꯗꯨꯕꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯗꯤ ꯃꯅꯤꯡ ꯇꯧꯕ ꯑꯝꯇ ꯉꯝꯃꯔꯣꯏꯅꯦ ꯀꯩꯅꯣ ꯑꯩꯁꯦ ꯀꯩ ꯑꯩꯅ ꯁꯦꯟꯅꯕ ꯍꯥꯏꯁꯤꯅ ꯀꯩ ꯑꯗꯨꯒ ꯃꯅꯤꯡ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯌꯥꯔꯦ ꯑꯄꯪ ꯁꯤꯟꯅꯔꯅꯨ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯅꯪꯅ ꯊꯥꯖꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯊꯥꯖ ꯍꯥꯏꯁꯤꯅ ꯀꯅꯥ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯊꯥꯖ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯏ ꯊꯥꯅꯤꯜꯁꯨ ꯃꯉꯛꯀꯗꯨ ꯇꯞꯅ ꯅꯣꯝꯃꯤ ꯊꯧꯕꯅ ꯑꯗꯣ ꯅꯪꯒ ꯅꯨꯡꯁꯤꯅꯔꯁꯨ ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯕ ꯌꯥꯏꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯁꯥꯅ ꯌꯥꯗꯅ ꯅꯝꯐꯨꯗ ꯐꯥꯒꯦ ꯈꯜꯂꯛꯑꯕ ꯀꯩꯗꯧꯔꯕ ꯆꯂꯥꯝꯕꯅ ꯑꯩ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥ ꯑꯩ ꯑꯃ ꯂꯩꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ ꯅꯪ ꯍꯧꯖꯤꯛ ꯅꯁꯥ ꯁꯦꯝꯗꯣꯔꯛꯑꯣ ꯌꯥꯔꯦ ꯃꯣꯏꯒꯨꯝꯕ ꯅꯨꯄꯤꯗ ꯆꯣꯞꯄꯁꯤꯒ ꯃꯥꯟꯅꯧꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯅ ꯑꯝꯇ ꯀꯧꯔꯧꯗꯅ ꯁꯤꯒꯤꯁꯨ ꯇꯥꯟꯖꯥꯁꯤꯗ ꯐꯔꯛ ꯄꯨꯔꯦ ꯑꯁ ꯑꯣ ꯅꯨꯡꯁꯤꯕꯥꯎ ꯑꯣꯏꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯣꯡꯊꯣꯔꯛꯇꯧꯔꯦ ꯂꯥꯎ ꯆꯠꯂꯁꯦ ꯏꯔꯥꯡ ꯃꯈꯥ ꯇꯥꯔꯨꯁꯦ
ꯁ꯭ꯋꯥꯏꯗꯗꯤ ꯀꯜꯂꯛꯄ ꯃꯤꯌꯥꯝ ꯂꯩꯌꯦꯕ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯏ ꯀꯥꯟꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯣꯏ ꯈꯨꯇꯣꯡꯒꯗꯣ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩꯅ ꯅꯝꯅ ꯂꯧꯅꯤ ꯂꯥꯟꯃꯤ ꯑꯄꯠꯄꯁꯤꯅ ꯀꯩꯗꯧꯉꯧ ꯌꯦꯡ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯆꯂꯥꯝꯕꯒꯤ ꯀꯥꯗꯅꯤ ꯊꯥꯅꯤꯜꯅ ꯊꯣꯡꯒꯗꯣ ꯂꯣꯟꯁꯤꯜꯂꯤ ꯆꯂꯥꯝꯕꯗꯤ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯊꯣꯡꯒꯧ ꯂꯣꯟꯁꯤꯜꯂꯤꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯧꯕꯤꯒꯦ ꯍꯥꯏꯔꯣ ꯇꯧꯅꯨ ꯇꯧꯅꯨ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯊꯋꯥꯏꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯝꯕ ꯑꯣꯛꯇꯕꯗ ꯇꯧ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯀꯩꯅꯣ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯄꯉꯥꯡꯗ ꯉꯥꯡꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨꯁꯦ ꯇꯦꯟꯖꯩꯁꯦ ꯉꯔꯥꯡ ꯅꯤꯡꯊꯤꯒ ꯏꯕꯥꯅꯤꯅ ꯂꯩꯀꯣꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ ꯆꯂꯥꯝꯕ ꯇꯦꯟꯖꯩꯗꯨ ꯂꯧꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤꯗꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯅꯦ ꯑꯇꯝꯅꯅ ꯑꯩꯅ ꯅꯨꯄꯤ ꯑꯣꯜꯂꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯒꯅꯤ ꯑꯗꯨꯅ ꯂꯤꯈꯨꯜ ꯈꯔ ꯊꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯠꯇꯦ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯦ ꯅꯤꯡꯊꯤꯗꯁꯨ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯅꯨꯄꯤ ꯑꯣꯟꯕꯒꯤ ꯃꯇꯥꯡꯗ ꯊꯥꯖꯩ ꯊꯥꯖꯗꯦꯅ ꯋꯥꯔꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯉꯔꯥꯡꯗ ꯇꯦꯟꯖꯩꯁꯦ ꯀꯥꯞꯂꯛꯄꯗ ꯉꯥꯏꯔꯤ ꯊꯧꯕꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯅꯉꯣꯟꯗ ꯀꯔꯟ ꯇꯥꯔꯛꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯅꯍꯥꯟꯈꯩ ꯃꯥꯅ ꯌꯦꯜꯂꯛꯇ꯭ꯔꯒ ꯉꯁꯤ ꯈꯛ ꯌꯦꯜꯂꯛꯏꯁꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯂꯩꯀꯣ ꯅꯨꯄꯥ ꯂꯛꯅꯔꯒ ꯑꯩ ꯅꯨꯄꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯅꯨ ꯍꯣꯏ ꯍꯥꯏꯔꯣꯏꯒꯦ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯀꯣꯏꯊꯣꯛꯎꯁꯦ ꯑꯩ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩ ꯐꯤꯔꯣꯜꯁꯦ ꯅꯤꯡꯊꯤꯗꯒꯤ ꯈꯔ ꯐꯖꯕ ꯑꯃ ꯁꯦꯠꯂꯛꯀꯦ ꯁꯤꯗꯩꯗꯤ ꯅꯨꯄꯤꯗꯧ ꯂꯩꯔꯗꯧꯅꯤꯅ ꯑꯩꯅ ꯇꯧꯔꯛꯄ ꯏꯔꯥꯡꯗꯣ ꯌꯦꯡꯉꯨ ꯊꯧꯕꯒꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯒꯤ ꯑꯣꯠꯀꯦ ꯂꯣꯏꯁꯤꯜꯂꯝꯃꯨ ꯊꯥꯅꯤꯜꯗꯣ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯆꯂꯥꯝꯕꯁꯨ ꯃꯀꯣꯛꯀꯥꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯊꯧꯕꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝ ꯆꯥꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯥꯏꯈꯣꯡ ꯈꯨꯝꯕ ꯅꯨꯄꯥꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ ꯅꯨꯄꯥꯗꯨꯁꯨ ꯀꯥꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯅꯤꯜꯅ ꯆꯂꯥꯝꯕꯒꯗꯣ ꯁꯒꯣꯜꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯀꯩꯊꯦꯜ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯏ ꯊꯥꯅꯤꯜꯗꯤ ꯁꯝꯐꯥ ꯌꯣꯜꯂꯤꯕꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯑꯃꯃꯨꯛ ꯂꯩ ꯂꯥꯏꯗꯤ ꯌꯣꯜꯂꯤꯕꯗꯨ ꯆꯪꯗꯨꯅ ꯑꯃꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯂꯩ ꯆꯂꯥꯝꯕꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯏꯔꯤ ꯊꯥꯅꯤꯜ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯍꯨꯔꯨ ꯍꯨꯔꯨꯒ ꯎꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯇꯥ ꯆꯂꯥꯝꯕ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯤꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟꯁꯦ ꯂꯩꯕꯤꯔꯨ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯆꯥꯅꯤꯡꯉꯤ ꯀꯩꯅꯣ ꯁꯤꯅꯨꯡ ꯇꯧꯔꯤꯁꯤꯅ ꯇꯥ ꯆꯂꯥꯝꯕ ꯀꯥꯏꯅ ꯇꯧꯈꯠꯂꯤ ꯕꯦꯔꯥꯅꯤ ꯑꯁ ꯁꯠ ꯂꯥꯎ ꯍꯥꯏꯒ ꯆꯞ ꯌꯨꯡꯉꯒ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩ ꯂꯥꯛꯑꯣ ꯆꯤꯅꯤ ꯍꯩꯉꯥꯟꯁꯦ ꯆꯥꯅꯤꯡꯉꯤ ꯍꯥꯎꯅꯤꯕ ꯑꯝꯇ ꯂꯩꯕꯤꯌꯣ ꯍꯣ ꯂꯩꯒꯦ ꯁꯦ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯝ ꯈꯠꯀꯅꯨ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯑꯣꯏ ꯈꯠꯂꯗꯤ ꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯅꯦ ꯆꯤꯅꯤ ꯍꯩꯉꯥꯟꯁꯦ ꯈꯔ ꯂꯩꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯂꯩꯌꯣ ꯂꯩꯌꯣ ꯁꯤꯁꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯑꯍꯥꯎ ꯑꯍꯥꯎꯕꯒ ꯌꯥꯝ ꯄꯤꯖꯧꯀꯣ ꯍꯌꯦꯡ ꯑꯉꯥꯡ ꯃꯁꯛ ꯐꯖꯅꯅꯕ ꯆꯂꯥꯝꯕꯅ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯍꯣꯏ ꯏꯅꯦ ꯁꯛ ꯐꯖꯅꯕ ꯑꯍꯥꯎ ꯃꯌꯥꯝ ꯆꯥꯒꯦ ꯇꯥ ꯆꯂꯥꯝꯕ ꯏꯅꯦꯗ ꯁꯦꯜ ꯄꯤꯔꯝꯃꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯦꯕ ꯂꯥꯛꯑꯣ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯆꯂꯥꯝꯕꯗꯤ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ ꯁꯦꯜꯗꯨ ꯄꯤꯔꯝꯂꯒ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯏꯟꯅꯈꯤ ꯊꯥꯅꯤꯜꯗꯤ ꯆꯂꯥꯝꯕꯅ ꯅꯨꯄꯤꯗꯧꯅ ꯂꯩꯌꯨꯒ ꯍꯥꯏꯈꯤꯕꯗꯨꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯄꯤꯗꯧꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨꯗ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯤ ꯃꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ ꯀꯩꯊꯦꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯝꯕꯤ ꯃꯆꯥꯗꯨ ꯂꯥꯛꯏ ꯊꯥꯅꯤꯜꯗꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯅꯕ ꯐꯥꯟ ꯈꯔ ꯊꯥꯔꯤꯕꯗꯨ ꯐꯝꯊꯩ ꯆꯂꯥꯝꯕꯁꯨ ꯄꯣꯠ ꯃꯌꯥꯝꯗꯨꯗ ꯄꯥꯏꯕ ꯆꯪꯊꯒꯩ ꯆꯦꯜꯂꯛꯏ ꯁꯣꯔꯒꯗꯣ ꯐꯤꯐꯥ ꯐꯤꯐꯥ ꯍꯣꯜꯂꯒ ꯇꯞꯅ ꯆꯪꯂꯛꯂꯒ ꯐꯝꯊꯔꯛꯏ ꯁꯤ ꯏꯕꯨꯡꯉꯣ ꯆꯤꯅꯤ ꯍꯩꯉꯥꯟ ꯆꯥꯅꯤꯡꯉꯩꯗꯥꯏꯅꯦ ꯆꯥꯔꯣ ꯁꯝꯐꯥꯒꯁꯦ ꯃꯁꯝꯗꯨꯗ ꯐꯥꯖꯤꯟꯕꯤꯒꯤꯁꯤ ꯈꯣꯝꯖꯤꯜꯂꯣ ꯑꯣ ꯐꯖꯔꯦ ꯐꯖꯔꯦ ꯆꯂꯥꯝꯕ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤꯀꯣ ꯆꯠꯂꯣꯏ ꯉꯝꯃꯔꯣꯏ ꯅꯤꯡꯊꯤꯒꯗꯨ ꯄꯨꯟꯅ ꯂꯩꯃꯤ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯨ ꯑꯩꯅꯦ ꯏꯃꯥꯟꯅꯕꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯎꯗꯦꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯈꯟꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯀꯣꯏꯊꯣꯔꯛꯄꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜ ꯃꯀꯥ ꯂꯥꯡꯕꯗꯧꯅ ꯇꯧꯏ ꯑꯩ ꯃꯊꯥ ꯀꯩꯁꯨꯝ ꯁꯥꯔꯣꯏ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯁꯤꯗ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯅꯤꯕ ꯆꯂꯥꯝꯕ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯑꯩ ꯐꯥꯒꯦ ꯇꯧꯔꯁꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯌꯨꯀꯣ ꯍꯣ ꯁꯦꯟꯅꯒꯦ ꯅꯪꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯑꯩ ꯅꯨꯄꯤꯒ ꯐꯪꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛꯇꯁꯨ
ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯏꯗꯨꯅꯤ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯒꯠꯂꯦꯀꯣ ꯊꯥꯅꯤꯜꯗꯤ ꯆꯂꯥꯝꯕꯅ ꯍꯥꯏꯔꯤ ꯋꯥꯒꯗꯨ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯇꯦꯟꯖꯩ ꯑꯃꯁꯨ ꯀꯥꯞꯁꯤꯜꯂꯛꯏ ꯊꯥꯅꯤꯜ ꯇꯝꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩꯗꯨ ꯆꯂꯥꯝꯕꯅ ꯇꯥꯞ ꯐꯥꯏ ꯃꯈꯣꯏꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯥꯅꯤꯜ ꯆꯂꯥꯝꯕꯒꯤ ꯇꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯊꯥꯡꯁꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯆꯂꯥꯝꯕꯅ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯍꯩꯁꯤꯡꯅ ꯊꯩꯗꯣꯛꯇꯨꯅ ꯐꯨꯔꯝꯃꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯊꯥꯡꯗꯨ ꯃꯨꯜꯂꯒ ꯃꯥꯏꯈꯨꯝ ꯈꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯀꯥꯎꯁꯤꯜꯂꯛꯄꯗ ꯊꯥꯅꯤꯜꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯁꯤꯠꯂꯒ ꯇꯥꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇꯨ ꯐꯥꯔꯛꯏ ꯆꯂꯥꯝꯕ ꯆꯂꯥꯝꯕ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯑꯩꯕꯨ ꯐꯥꯒꯅꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯆꯂꯥꯝꯕ ꯆꯂꯥꯝꯕꯅ ꯑꯌꯣ ꯀꯩꯅꯣ ꯑꯁꯤꯅ ꯂꯥꯎꯗ ꯂꯩꯔꯤꯁꯤꯅ ꯃꯥꯏꯁꯤꯕꯨ ꯇꯁꯦꯡ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯕ ꯖꯥꯠꯂ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯦ ꯍꯩ ꯉꯥꯏꯈꯣ ꯆꯂꯥꯝꯕꯗꯨ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯅꯤꯜ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨ ꯆꯣꯡꯁꯤꯜꯂꯒ ꯀꯥꯎꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯎꯞꯄꯒ ꯇꯥꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯅꯥꯀꯟꯗ ꯆꯦꯟꯊꯣꯛꯂꯒ ꯂꯩ ꯆꯂꯥꯝꯕꯅ ꯅꯨꯄꯥꯁꯤꯡꯗꯨ ꯐꯨꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯊꯥꯅꯤꯜ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯀꯨꯔꯥꯛ ꯈꯔ ꯄꯥꯏꯁꯤꯜꯂꯛꯏ ꯀꯨꯔꯥꯛꯇꯨꯅ ꯊꯥꯅꯤꯜꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯀꯨꯔꯥꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯥꯏꯍꯟꯈꯤꯔꯝꯃꯤ ꯆꯂꯥꯝꯕꯁꯨ ꯊꯥꯅꯤꯜꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯆꯣꯡꯈꯠꯂꯤ ꯑꯣꯏꯃ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯊꯥꯅꯤꯜ ꯇꯥꯖꯗ ꯀꯩꯅꯣ ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯅꯨꯄꯥꯒꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯆꯂꯥꯝꯕ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯆꯂꯥꯝꯕ ꯊꯥꯅꯤꯜ ꯀꯩꯅꯣ ꯅꯪ ꯅꯨꯄꯥ ꯑꯣꯜꯂꯝꯃꯤ ꯈꯣꯟꯖꯦꯜ ꯈꯛ ꯅꯨꯄꯥꯗꯧꯅ ꯑꯣꯟꯕ ꯅꯠꯇꯦ ꯁꯛꯁꯨ ꯑꯣꯜꯂꯦ ꯊꯥꯅꯤꯜ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯅꯤꯜ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯌꯦꯡꯖꯩ ꯃꯁꯝꯗꯨꯁꯨ ꯏꯇꯦꯟ ꯇꯦꯟꯅ ꯂꯩꯕꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯨꯔꯕ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯃꯃꯤꯗꯨ ꯌꯦꯡꯖꯩ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯀꯟꯅ ꯆꯣꯡꯈꯠꯂꯤ ꯆꯂꯥꯝꯕꯁꯨ ꯂꯥꯎꯏ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯐꯟ ꯐꯟꯒ ꯆꯣꯡꯏ ꯆꯂꯥꯝꯕ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯤ ꯆꯂꯥꯝꯕ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯤ ꯑꯩ ꯅꯨꯄꯤ ꯐꯪꯒꯅꯤ ꯅꯪꯅ ꯅꯨꯄꯥ ꯑꯣꯜꯂꯕꯅꯤꯅ ꯑꯩ ꯅꯨꯄꯤ ꯐꯪꯒꯅꯤ ꯑꯗꯣ ꯑꯩ ꯊꯥꯗꯤ ꯊꯥꯖꯗꯦ ꯍꯧꯖꯤꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯁꯨꯅꯤ ꯀꯨꯔꯥꯛ ꯆꯂꯥꯝꯕ ꯑꯩ ꯈꯪꯏ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯑꯩ ꯈꯪꯏ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯦꯅ ꯇꯠꯇꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯕꯅꯤ ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯍꯜꯂꯒ ꯌꯦꯡꯉꯛꯄꯅꯤ ꯑꯩ ꯈꯪꯏ ꯆꯂꯥꯝꯕ ꯑꯩ ꯅꯨꯄꯥ ꯑꯣꯜꯂꯛꯄꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯣꯡꯍꯟꯕꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯤꯀꯥꯟꯗ ꯃꯊꯥ ꯁꯥꯔꯒ ꯋꯥꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯄꯥꯝꯂꯛꯄꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯣꯅ ꯑꯩꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯅꯨꯄꯤꯗꯧꯅ ꯄꯨꯟꯁꯤꯁꯦ ꯂꯩꯔꯒꯦꯅ ꯈꯜꯂꯀꯥꯟꯗꯅꯤ ꯅꯨꯄꯥ ꯑꯣꯜꯂꯛꯏꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤꯕꯣ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯩꯝ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯂꯥꯛꯑꯣ ꯐꯤꯔꯣꯜ ꯌꯣꯟꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯝꯇ ꯍꯣꯡꯗꯣꯛꯁꯤ ꯑꯩ ꯅꯤꯡꯊꯤꯁꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯣꯏ ꯑꯗꯣ ꯊꯧꯕꯗꯤ ꯃꯔꯛꯇ ꯉꯥꯎꯔꯒ ꯂꯩꯍꯧꯕ ꯇꯥꯔꯦꯅꯦ ꯍꯥ ꯅꯪꯉꯣꯟꯗ ꯉꯥꯎꯒꯨꯝꯁꯨ ꯇꯧ ꯅꯪꯅ ꯅꯨꯄꯥꯕꯨ ꯑꯣꯟꯁꯤꯜꯂꯛ ꯃꯥ ꯋꯥꯈꯜ ꯈꯔ ꯆꯔꯥꯡꯅꯔꯅꯤ ꯈꯪꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯊꯦꯜꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯊꯥꯅꯤꯜꯒꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯂꯒ ꯆꯂꯥꯝꯕꯒ ꯄꯨꯟꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯏ ꯊꯧꯕꯁꯨ ꯊꯥꯅꯤꯜꯒ ꯆꯂꯥꯝꯕꯒ ꯄꯨꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯊꯥꯅꯤꯜ ꯍꯜꯂꯛꯏ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯅꯤꯡꯊꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯊꯥꯅꯤꯜ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯤ ꯊꯧꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯊꯧꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯔꯥꯖꯀꯨꯃꯥꯔ ꯅꯨꯡꯉꯥꯏ ꯂꯩ ꯆꯠꯂꯦ ꯀꯩꯅꯣ ꯑꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯂꯩꯁꯤꯅ ꯆꯂꯥꯝꯕꯁꯨ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯊꯥꯁꯤꯅ ꯀꯥꯏꯗ ꯂꯩꯍꯧꯔꯕ ꯑꯩꯅꯗꯤ ꯃꯥ ꯍꯜꯂꯛꯀꯥꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯦꯅ ꯉꯥꯏꯔꯤ ꯃꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏ ꯁꯣꯛꯂꯒ ꯂꯩꯔꯤ ꯊꯥꯖ ꯅꯪꯕꯨ ꯀꯥꯏ ꯂꯩꯍꯧꯔꯒꯦꯃꯤ ꯑꯣꯏꯗ ꯑꯃꯨꯛꯁꯨ ꯐꯔꯦ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯔꯝ ꯆꯥꯗꯅ ꯆꯠꯈ꯭ꯔꯒ ꯃꯥꯕꯨ ꯀꯣꯅꯨꯡꯁꯤ ꯂꯥꯛꯄꯁꯤꯗ ꯆꯤꯡꯅꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯜꯂꯛꯂꯕꯅꯤꯅ ꯀꯩꯝ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯐꯗꯤ ꯐꯖꯕꯅꯤ ꯊꯥꯖꯗ ꯆꯥꯛꯑꯦꯍꯦ ꯆꯥꯛꯏꯀꯥꯟꯁꯤꯗ ꯌꯨ ꯑꯝꯇ ꯊꯛꯍꯧꯔꯨꯈꯤꯒꯦ ꯀꯥꯟꯗꯦ ꯏꯁꯥꯒꯤ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯗꯨꯕꯨꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯅꯔꯤꯕ ꯊꯥꯅꯤꯜ ꯃꯍꯥꯛꯇꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯁꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯄꯥꯝꯂꯨꯕꯗꯒꯤ ꯆꯥꯡꯌꯦꯡꯐꯝ ꯑꯣꯏꯈꯤꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯐꯖꯅ ꯈꯪꯂꯛꯂꯕꯗ ꯊꯥꯅꯤꯜꯁꯨ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯅꯤꯡꯊꯤꯁꯨ
Thanilga thamoi seng nungsinaduna Thanilna nupi onbagi maramda nok-noktana wari sanadu laikhirami. Ingna sikna panbu konungni thaubu mahaksu Rajkumar Thanilna mangkibududa thigatchaba khaktani. Chalamaga Thanilga makoi anidu siklaba singya amada maming tamna satli. Thanil wakhal nungaina maning tamna chatli. Chalamana noklaga Thanilda yengduna chatli. Warab matamda aigini haina layu maruptuna asengu marupni haina basu lay. Adumakni Chalambasu. Matawgi ahen pam wakhal basu mana honghanbani haibada haiman bathokloi. Iswar mahakna taibang kumay yauna basimbirak mumpok asida nungaina ining tamna senjongduna kumaybu yawsido. Ahen ba haibu wakhal mana layrabada kaidongnungda nungaybu phangloi. Phanglaroidaba oiroida wakhaldudi nathaiduna thamkraga isagi punsibu duna tawbiduna harauna laisi.